Okay, hꯧzik aihakna leiriba mafam asi Kansipurda leiba Manipur University ki boys hostel sing leiriba mafam adudani hariba mafam asisu koi singjamai area da thokiba koi turel kaiba aduna maram kan centrak pai singna haiba Manipur University ki nupa singna leiba tongan tonba hostel sing amadi staff sing tongan tongan quarter sing koi sing thumbagi mami dani miyamna houzik uriba asi Tapi quarter sini sini. Lo song akan gi hosen gi mi jam ta later. Si hosen number 1 gi mi ji later ba. Non beket tawra. Oh. Min aina. Okay. Hosen number 1. Ya sidi singa so kimatik chawra. Just phải gần rồi đấy. Như thế này. The one, the rest.